Parliament Standing Committee on Education, Women, Children, Youth and Sports की 356 amade 366 के report on demand for grant 2025-2026 Rajya Sabha puthokre. Report asida IDP singda mating pinaba recommendation committee na thamlakli. Manipur da thakun mathoi hena irang na maram oiraga miyoi kayagi punsi mangkhre chaurakna miyoi lising Hungfu hen bana lanjen aduna relief camp singda changjafam lauduna leiri maruoina nupi amadi angangi matangda committee na wafam khara thamlakhiba gi manungda makhoi yum leitaba nungtigi changdaba yadraba singi matangda wakhalwana leiri basing palakli sanmetlon gi khudongcha daba leibana hena waba fibam da leiri masigi matangda committee na Ministry of Women and Child Development na special committee ama semduna program na traga scheme ama paikhatuna lanjen na riba nupi amadi angang singi yengsina ba recommendation piki paikhat kadaba thabak thorang sing masa masada yauhanna basin biu haina so pukning chingsin ki mahairoi singi special provision ama thamduna makhoigi lairik tamna ba haksel gi matangda macha chenbi mama singi oina amadi mama singna makhoigi punsi amukhana hingba ngamna ba Sinbi nabak khangan ki masigidamakta ministry na tokhaiba phan ama pibiduna relief camp singda lairiba miyoi singi mapunsi mahausa gum laina bahotna bada mateng pangna bahai ki nakal amarom da youth and sports development ki matangda 366 report ta National Sports University sagatli basi khumang chausina thabak taungna bahai ki baga loinana university asigi full-time vice chancellor ama hapaga loinana faculty sing launa ba khanghan ki NSU gi program singi sit masing hengat kadabani loinana school ama ga loinana chat kadabani maramdi sports sanari ba chahi 18 gi makha da leiri ba singda education su pigadabani haina khanghan ki